ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯋꯥꯔꯤꯁꯤꯡꯕꯨ ꯂꯛꯇꯒꯤ ꯇꯣꯞꯂꯕ ꯃꯒꯨꯟ ꯂꯩꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ ꯌꯥꯝꯅ ꯇꯦꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯂꯤꯖꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯒꯤ ꯄꯨꯟꯁꯤꯗ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯩꯈꯤꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯗꯤꯄ꯭ꯔꯦꯁꯟ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯆꯤꯡꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯣꯝꯇ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯗꯤ ꯂꯥꯏꯔꯤꯛ ꯊꯣꯏꯅ ꯍꯩꯕ ꯃꯤꯁꯛ ꯅꯠꯇꯦ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯤ ꯆꯤꯡꯂꯦꯝꯕꯁꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯗꯨꯅꯇ ꯂꯥꯛꯄ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯤꯡꯂꯦꯝꯕꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯆꯧꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤꯅ ꯄꯥꯈꯥꯟ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯨꯕꯨ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯍꯣꯡꯈ꯭ꯔꯦ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯒꯤ ꯀꯣꯂꯦꯖꯇꯨꯗ ꯇꯝꯕ ꯐꯠꯇ꯭ꯔꯕ ꯁꯪꯒꯁꯤꯡꯒ ꯄꯨꯟꯕꯗꯒꯤ ꯃꯥꯒꯤ ꯍꯦꯕꯤꯠ ꯃꯥꯒꯤ ꯅꯦꯆꯔ ꯄꯨꯝꯕ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯌꯨꯝꯗ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯄ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯟꯗꯕ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯩꯅꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯃꯥ ꯃꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯕꯅꯆꯤꯡꯕ ꯇꯧꯔꯛꯑꯦ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯦ ꯈꯪꯂꯝꯃꯤ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯅꯤ ꯍꯥꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯑꯁꯨꯝ ꯂꯩꯊꯣꯛꯑꯦ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯉꯥꯡꯂꯝꯃꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯒꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯒꯦ ꯅꯣꯏꯅ ꯀꯔꯤ ꯈꯪꯂꯗꯅ ꯂꯥꯏꯔꯤꯛꯇꯤ ꯇꯝꯁꯨ ꯇꯝꯍꯧꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯑꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯁꯕꯖꯦꯛ ꯑꯃꯗ ꯐꯦꯜ ꯑꯣꯏꯔꯦ ꯁꯕꯖꯦꯛ ꯑꯃꯗ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯏꯒꯣ ꯍꯥꯏꯕꯗꯤ ꯃꯥꯃꯛ ꯉꯥꯏꯔꯦ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯂꯝꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯍꯪꯀꯠꯅ ꯈꯨꯝꯂꯝꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯄꯨꯟꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯃꯤꯀꯣꯛꯇ ꯊꯣꯡꯗꯨꯅ ꯂꯥꯛꯂꯝꯂꯒ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯦꯜ ꯑꯣꯏꯔꯛꯄꯁꯤda ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯌꯧꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯄꯗꯁꯨ ꯄꯥꯏꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗꯁꯨ ꯈꯨꯝꯗ꯭ꯔꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯟꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯂꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯇꯝꯂꯝꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯁꯥꯃꯛ ꯆꯤꯡꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯆꯤꯡꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯆꯤꯡꯂꯦꯝꯕ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯖꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯤꯡꯂꯦꯝꯕꯅ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏꯅ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯏꯟꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯡꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯨꯡ 6:30 ꯇꯥꯔꯝꯃꯤ ꯏꯟꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯩꯐꯨꯗ ꯃꯩ ꯌꯥꯏꯔꯒ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯦ ꯆꯤꯡꯂꯦꯝꯕꯗꯤ ꯄꯥꯈꯠꯂꯦ ꯀꯔꯤꯕꯨ ꯍꯥꯏꯔꯛꯇꯣꯏꯖꯥꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯏꯪꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥꯗꯨꯁꯨ ꯑꯁꯨꯝ ꯈꯜꯂꯤ ꯀꯃꯥꯏꯅ ꯋꯥ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯂꯦꯝꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯅ ꯃꯑꯣꯡ ꯈꯜꯂꯦ ꯋꯥꯈꯜ ꯈꯟꯅ ꯆꯩ ꯃꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯃꯩꯐꯨꯗꯨꯗ ꯁꯨꯝ ꯃꯩꯇꯥꯟ ꯑꯗꯨ ꯍꯣꯠꯄ ꯁꯥꯟꯅꯩ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯑꯃ ꯃꯩꯐꯨꯗꯨꯗꯒꯤ ꯃꯄꯥꯟꯗ ꯀꯣꯊꯣꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯇꯥꯟ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯃꯩꯐꯨ ꯃꯅꯨꯡꯗ ꯐꯖꯅ ꯆꯥꯛꯂꯒ ꯂꯩꯖꯕ ꯃꯩꯇꯥꯟ ꯑꯁꯤꯕꯨ ꯃꯩꯐꯨꯗꯒꯤ ꯃꯄꯥꯟꯗ ꯀꯣꯊꯣꯛꯂꯒ ꯃꯥꯡꯍꯜꯂꯤꯁꯤꯕꯨ
Chinglembagi wahangi pakhum oina principal duna asumna khumlai kadai da manghalibano masi amuka chakhanba yai maitana adu kokhatlaga maiphuda amuk hapchille ngaihak leiraga haujikki maitana adu phajana chaklakle madudagi principal duna asumna hanglai Chinglemba gyan tarabra Chinglemba na tade oja haina khumlai oja duna asumna amuk hairai aina ngasi nangbu mafam sida kauriba se masi take haina nangbu kaubani haujikki maitan adu nangni haina khallu haujikki maitan dauna nangsu maiphu sidagi mapalda thokhibadagi phatraba marum mapang singa punbadagi lekha tare maitan na mutkibagum nangsu mutle adubu nang hanagumna matik mangal leina hingba yai nangi lifestyle hongdou nanga tinariba phatraba marum mapang sing adu thadokpa darkar oi maitan gumna fajana amuk mai chaknaba maiphuda amuk changsinba darkar oi masibu khanghanaba nangbu mafam sida kaubani ojagi wafam adu taraba tungda Chinglemba gyan tarakle magi punsi hanagumna oirakle afaba mi ama oikhre aikhoi mayamgi maraktasu Chinglemba gumna karigumba thodok amada henjinna khanjinduna depression narakpa yauromgani haina khalli karigumba thabak amada natraga thodok amada nang fail oire haibadi mai paktre haina khallasi matang duda nangi wakhalda asumna khalamba yai haujik aina tawdrupse karino aise hinglubagi kari kana khini nongma social media amada coach amakhak thengnakhi aina yamna pamjaba wahi pareng amasu oikhi life goes on so just keep going fail oiraba matungda bounce back tawbase khwaidagi tangai fadraba tawdraba yadraba thabak amani yamna toina kanagumbi ama thodok amada natraga thabak amada maithiba mai paklaktabadagi henjinna khanjinduna depression narakpa yawi aduna comeback tawnabagi damak ready tawraga leiminasi depression se bye bye tawramlase somna matau karamna depression bu maithiba pirambage haibadugi wari adu mayamgi tamjanafam oihansi wari sigi matangda comment section da somgi mod phongdok pirau wakhal loksing YouTube channel da ahanba oina video asibu yengbiba oirabadi wakhal loksing YouTube channel asibu subscribe tawbiyu loina na mathangi video thagalakpa matamda notification laknabagi damak bell icon su all da thambiyu ngasigi video asina kanaba lawsinba yaba wakhal loksing phangba ngamlabadi video asibu adomgi imung manung amadi marup mapang singda share tawbiyu ngasigidi matang swaida loisinjarage mathangi nomaijingdasu wakhal loksing piba ngamba video ama amuk khudol tamjage